Akashbani Imphal Moirangthem Ibehaibi Pau Pajari Ahanbada Maruiba Pau Mukhyamatri Yumnam Khemchan Ukhul Jilagi Nomai Khongchatda Hojik Ngihaki Mamangda Ukhul Town da Thungkhre Mukhyamatri na Ukhul Chatpagi Lambida Rambha Khulda Ukhul Kohima Road Yauna National Highway Project Singki Thabak Yengchinkhre Lok Sabha da ngasi the Constitution 131st Amendment Bill lising ani kuntaru the Delimitation Bill lising ani kuntaru amasung the Union Territories Laws Amendment Bill lising ani kuntaru pass taunaba makhatana khanaba hokre amasung Lok Sabha amasung Bidhan Sabha singda nupigi seat khaktuna thamnaba bill ahum asibu maikei kyadagi taramna oknarakli Mukhyamatri Yumnam Khemchan Ukhul Jilagi Nomai Khongchatda Hojik Ngihaki Mamangda Ukhul da Thungkhre Mahakna mafam aduda thunglabada lamdam adugi miyamna natki phijol setuna harau tayamna okhi Mukhyamatri na Ukhul gi DRDA hall da miyamgi lusingbasing amasung tongan ba civil society organization singi miyuchinga unagani Tungda Mukhyamatri na Sirui village da chatuna Sirui heritage project sangagani loinana Sirui festival pangthoknaba sem saribasing adusu yengchingani khongchat asigi matangda aikhoigi urkul paumi sorting simaregi paudam Chief Minister Yumnam Khemchan Mahaki Ahanpa Ukhru Khongchatda Ukhru Kimi Mayamna Indigenous Trust Shatna Chuna Harau Taramna Okhi Chief Minister Amasung Mahakpo Loinaripa MLA Singh Huchiktang Ukhru da Yawrakpa Ngairi Ngahaktang Leiraga DRT Hall the Public Rituals Amasung CSO Singbu Interact Tawkani Akashvani Imphal ki Pauki Tamba Ukhru da Yeso Thinshinre Madugi mamangda Ukhul Chatpagi Lambida Mukhyamatri na Imphal Ukhul Lambigi Sangkai Khulda Panduna Khundasinga Wari Sanaki Maduda Mafam Adugi Nupisingna Khungang Aduda Thaknaba Afaba Ising Phangdabagi Wafam Thangalaki Amasung Khudakta Thabak Laukhatpinaba Mukhyamatri da Taksinki Mukhyamatri nasu Imphal da hek halakpaga Isingi Awabadu Konnaba Thabak Mangjil Thana Laukhatkani haina Thajaba Piki District Headquarters Chatpagi Lambida Mukhyamatri amasung Mahaki Kangbubu Thawai Kuki Khulda Miyamna Harau Tayamna Okhi Social media da Thagatpa Warol Amada Siri Khemchan Hai Mausagi Chatnabi Mawongda Harau Tayamna Okliba Duda Tongan Jati Kanglup Singi Marakta Thajanaba Popogi Mamitai Mang Hai Ing Tapa Masung Security Amuk Hanjil Hanabagi Maikaida Aikoi Khongjel Yangna Sangshili Haina Mahakna Thajai Mukhyamatri na Ukhul Sahar Yawgadaba kilometer 15 watlingaida leiba Rambha Khulda Chatuna National Highway Samaga Yankai Ukhul Kohima Road Yauna Mafamduda Paikhatliba National Highway Project Singi Thabak Yengsinki Thabak Sing Adu Khumang Chauksinba Ubada Apenba Phongdokladana Mukhyamatri na Hai Lambi Asina Tangai Phadana Nungtigi Sangba Potlam Sing Amasung Miyangi Chathok Chasinda Maru Oiba Lifeline Ama Ohellagani Masina Raija Sigi Senmilon Phakathanbada Achowa Mateng Oiragani Mukhyamatri gi Khongchat Aduda MLA Sing Amasung Awangba Thaki Official Sing Loinari Imphal East, Imphal West, Kakjing amasung Thoubal Jilada ngasi ayuk pung 5 dagi numidang wairam pung 5 phawba curfew komthokli adumoinama Bishnupur Jilagi oinadi ayuki pung 5 dagi ayuk pung 10 phawdama curfew komthokhi curfew komthok ingai manungda haujik phawbagi oinadi nattaba thodok thokpagi paw leite All Manipur Students Union Suna Sinduna ngasi niputaruk suba realization day makeup thokpa numit pangthokli Kumsi Sahigi Namit Palan Asigi Themdi The Tree Detection Deletion and Deportation Haibasini Mapung Oiba Tauram Manipur College ki Multipurpose Hall the Pangtoki Nongalamdai ki Yakairol Saktuna Namit Palan Asi Hoki Pisum Singa Masada Labor Students Martyrdom Complex the Lay Katpa Pisum Singa Masada ki Manipur College Power Miyangi Khongsa Zatpa Lisingamaga Samapan Marphugi Foreign National Isugi Hero Singi Mumanung the Ikai Kumnaba Utpana Tauram Asigi Mapung Oiba Saktam Oiri Numidang Wadamda Singtami Pisum Singa Masada Maira Katkani Jiribam Jila Dasu Emsu District Committee Jiribam na Sinduna Committee Asigi Conference Holder ni Putaruk Suba Realization Day Pangtoki Aikoi ki Jiribam Paumin Hai Emsugi Piral Singkhatpa Domina Leptuna Awaba Phongdokpa amasung Laikhidraba Singi Mapamda Lay Katpana Thoram Adugi Mapung Oiba Saktam Oiki Assam Rifles na Sinduna None Jilagi Tupul Khulda Haukiba Imsa Kaisa Nimita Layekpagi Competition Ama Pangthoki Maduda Saroi Sagot Long High School ki Mahiroi Sing Saruk Yaki Tungda Mana Mathum Amasung Certificate Sing Yenthoki
ꯇꯥꯕꯤꯔꯤꯕ ꯄꯥꯎ ꯑꯁꯤ ꯑꯥꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯗꯒꯤꯅꯤ꯫ ꯂꯣꯛ ꯁꯚꯥꯗ ꯉꯁꯤ ꯗ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ 131st ꯑꯦꯃꯦꯟꯗꯃꯦꯟꯠ ꯕꯤꯜ 2023, ꯗ ꯗꯤꯂꯤꯃꯤꯇꯦꯁꯟ ꯕꯤꯜ 2023 ꯑꯃꯁꯨꯡ ꯗ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁ ꯂꯣꯁ ꯑꯦꯃꯦꯟꯗꯃꯦꯟꯠ ꯕꯤꯜ 2023 ꯄꯥꯁ ꯇꯧꯅꯕ ꯃꯈꯥ ꯇꯥꯅ ꯈꯟꯅꯕ ꯍꯧꯈ꯭ꯔꯦ꯫ ꯑꯥꯏꯟ ꯑꯍꯨꯝ ꯑꯁꯤ ꯂꯣꯛ ꯁꯚꯥ ꯑꯃꯁꯨꯡ ꯔꯥꯖ꯭ꯌ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯒꯤ ꯕꯤꯙꯥꯟ ꯁꯚꯥꯁꯤꯡꯗ ꯅꯨꯄꯤꯒꯤ ꯁꯤꯠ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯅꯕ ꯄꯥꯟꯗꯝꯗ ꯄꯨꯊꯣꯛꯄꯅꯤ꯫ ꯅꯥꯔꯤ ꯁꯛꯇꯤ ꯕꯟꯙꯟ ꯑꯙꯤꯅꯤꯌꯝ ꯍꯥꯏꯔꯒ ꯈꯪꯅꯕ ꯗ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ 106 ꯑꯦꯃꯦꯟꯗꯃꯦꯟꯠ ꯑꯦꯛ 2022 ꯑꯁꯤꯅ ꯂꯣꯛ ꯁꯚꯥ ꯑꯃꯁꯨꯡ ꯕꯤꯙꯥꯟ ꯁꯚꯥꯁꯤꯡꯗ ꯑꯄꯨꯟꯕ ꯁꯤꯠ ꯃꯁꯤꯡꯒꯤ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ ꯑꯃꯔꯣꯝ ꯅꯨꯄꯤꯒꯤꯗꯃꯛ ꯈꯥꯛꯇꯨꯅ ꯊꯝꯅꯕ ꯍꯥꯏꯔꯤ꯫ ꯅꯥꯔꯤ ꯁꯛꯇꯤ ꯕꯟꯙꯟ ꯑꯙꯤꯅꯤꯌꯝꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯒꯅꯇꯟꯇ꯭ꯔꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯅꯨꯄꯤꯁꯤꯡꯕꯨ ꯁꯔꯨꯛ ꯌꯥꯕ ꯍꯦꯟꯒꯠꯍꯟꯕꯅꯤ꯫ ꯕꯤꯜ ꯑꯍꯨꯝ ꯑꯁꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕ ꯈꯨꯗꯣꯡꯆꯥꯍꯟꯅꯕ ꯑꯃꯁꯨꯡ ꯂꯣꯛ ꯁꯚꯥ ꯑꯃꯗꯤ ꯕꯤꯙꯥꯟ ꯁꯚꯥꯁꯤꯡꯗ ꯑꯄꯨꯟꯕ ꯁꯤꯠꯀꯤ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ ꯑꯃ ꯅꯨꯄꯤꯁꯤꯡꯒꯤ ꯈꯥꯛꯇꯨꯅ ꯊꯝꯅꯕ ꯊꯧꯔꯥꯡ ꯑꯗꯨ ꯆꯠꯅꯍꯟꯅꯕ ꯄꯨꯊꯣꯔꯛꯄꯅꯤ꯫ ꯕꯤꯜ ꯑꯍꯨꯝ ꯑꯁꯤ ꯉꯔꯥꯡ ꯈꯟꯅꯕꯗ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯍꯥꯏ ꯋꯥꯔꯦꯞ ꯂꯧꯕꯒꯤ ꯊꯕꯛꯇ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯃꯤꯁꯤꯡꯒꯤ 50% ꯁꯔꯨꯛ ꯌꯥꯍꯟꯕ ꯇꯉꯥꯏ ꯐꯗꯦ꯫ ꯕꯤꯜ ꯑꯁꯤꯅ ꯄꯨꯝꯅꯃꯛꯇ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯒꯅꯇꯟꯇ꯭ꯔꯗ ꯀꯥꯟꯅꯕ ꯄꯤꯒꯗꯕꯅ ꯑꯩꯇꯤꯍꯥꯁꯤꯛ ꯑꯣꯏꯔꯕ ꯑꯥꯏꯟ ꯑꯁꯤꯕꯨ ꯔꯥꯖꯅꯤꯇꯤꯒꯤ ꯃꯆꯨ ꯆꯪꯗꯅꯕ ಶ್ರೀ ꯃꯣꯗꯤꯅ ꯕꯤꯔꯣꯙꯤ ꯗꯣꯜꯁꯤꯡꯗ ꯑꯥꯄꯤꯜ ꯇꯧꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯑꯥꯏꯟ ꯑꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯔꯥꯖ꯭ꯌ ꯑꯃꯠꯇꯗ ꯑꯔꯥꯟꯕ ꯇꯧꯔꯣꯏ꯫ ꯕꯤꯜꯁꯤꯡ ꯑꯗꯨ ꯈꯟꯅꯕꯗ ꯒ꯭ꯔꯤꯍ ꯃꯟꯇ꯭ꯔꯤ ꯑꯃꯤꯠ ꯁꯥꯍ, ꯀꯣꯡꯒ꯭ꯔꯦꯁ MP ꯄ꯭ꯔꯤꯌꯥꯡꯀꯥ ꯒꯥꯟꯙꯤ ꯚꯗ꯭ꯔ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯦꯘꯥꯂꯌꯒꯤ ꯃꯨꯈ꯭य ꯃꯟꯇ꯭ꯔꯤ ꯀꯣꯟꯔꯥꯠ ꯀꯦ ꯁꯪꯃꯥꯅ ꯋꯤꯃꯦꯟꯁ ꯔꯤꯖꯥꯔꯚꯦꯁꯟ ꯕꯤꯜ ꯑꯁꯤ ꯒꯅꯇꯟꯇ꯭ꯔꯒꯤ ꯑꯆꯧꯕ ꯑꯑꯣꯟꯕ ꯑꯃꯅꯤ ꯍꯥꯏꯔꯗꯨꯅ ꯇꯔꯥꯝꯅ ꯑꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯥꯏ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯪꯁꯠꯇ ꯔꯥꯖ꯭ꯌ ꯑꯁꯤꯒꯤ ꯁꯤꯠ ꯃꯁꯤꯡ ꯍꯦꯟꯅ ꯐꯪꯂꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯑꯁꯥ ꯇꯧꯏ꯫ ꯕꯤꯜ ꯑꯗꯨꯕꯨ ꯌꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯃꯅꯤ ꯍꯥꯏꯔꯗꯨꯅ ಶ್ರೀ ꯁꯪꯃꯥꯅ ꯍꯥꯏ ꯃꯁꯤꯅ ꯃꯇꯝ ꯁꯥꯡꯅꯗꯒꯤ ꯂꯩꯔꯛꯂꯕ ꯃꯤꯌꯥꯝꯒꯤ ꯗꯥꯕꯤ ꯐꯪꯍꯜꯂꯒꯅꯤ ꯑꯃꯁꯨꯡ ꯂꯦꯖꯤꯁꯂꯦꯇꯤꯚ ꯕꯣꯗꯤꯁꯤꯡꯗ ꯅꯨꯄꯤꯒꯤ ꯃꯁꯤꯡ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯅ ꯍꯦꯟꯒꯠꯂꯒꯅꯤ꯫ ꯅꯨꯄꯤꯁꯤꯡꯒꯤ ꯁꯤꯠ ꯈꯥꯛꯇꯨꯅ ꯊꯝꯅꯕ ꯑꯥꯏꯟ ꯁꯦꯝꯗꯣꯛꯅꯕ ꯑꯃꯁꯨꯡ ꯗꯤꯂꯤꯃꯤꯇꯦꯁꯟ ꯀꯃꯤꯁꯟ ꯂꯤꯡꯅꯕ ꯕꯤꯜ ꯑꯍꯨꯝ ꯀꯦꯟꯗ꯭ꯔꯅ ꯂꯣꯛ ꯁꯚꯥꯗ ꯄꯨꯊꯣꯛꯈꯤꯕꯅꯤ꯫ ꯂꯣꯛ ꯁꯚꯥ ꯑꯃꯁꯨꯡ ꯔꯥꯖ꯭ꯌ ꯕꯤꯙꯥꯟ ꯁꯚꯥꯁꯤꯡꯗ ꯏꯪ ꯀꯨꯝꯖꯥ 2019 ꯐꯥꯎꯕꯗ ꯅꯨꯄꯤꯁꯤꯡꯒꯤ ꯁꯤꯠ 63% ꯈꯥꯛꯇꯨꯅ ꯊꯝꯅꯕ ꯅꯥꯔꯤ ꯁꯛꯇꯤ ꯕꯟꯙꯟ ꯑꯙꯤꯅꯤꯌꯝ ꯁꯧꯒꯠꯅꯕ ꯅꯥꯒꯥꯂꯦꯟꯗꯒꯤ ꯗꯤꯃꯥꯄꯨꯔꯗ ꯂꯩꯕ ꯅꯨꯄꯤ ꯂꯨꯆꯤꯡꯕꯤꯁꯤꯡꯅ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ BJP ꯃꯍꯤꯂꯥ ꯃꯣꯔꯆꯥ ꯅꯥꯒꯥꯂꯦꯟꯗ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯄ ꯋꯤꯃꯦꯟ ꯔꯤꯖꯥꯔꯚꯦꯁꯟ ꯕꯤꯜꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥꯔꯦꯞ ꯑꯗꯨ ꯂꯧꯈꯤꯕꯅꯤ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯥꯖꯅꯤꯇꯤ ꯗꯜꯁꯤꯡ ꯑꯃꯁꯨꯡ ꯁꯤꯚꯤꯜ ꯒ꯭ꯔꯨꯞꯁꯤꯡꯗꯒꯤ ꯋꯥ ꯉꯥꯡꯈꯤꯕꯁꯤꯡꯅ ꯕꯤꯜ ꯑꯗꯨꯕꯨ ꯅꯨꯄꯤꯗ ꯁꯛꯇꯤ ꯄꯤꯕ ꯑꯃꯁꯨꯡ ꯄꯨꯟꯅ ꯂꯩꯕꯥꯛ ꯉꯥꯛꯃꯤꯟꯅꯕꯒꯤ ꯃꯥꯏꯀꯩꯗ ꯑꯆꯧꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯍꯥꯏꯅ ꯁꯤꯡꯊꯥꯈꯤ꯫ ꯃꯈꯣꯏꯅ ꯍꯥꯏ ꯃꯁꯤ ꯅꯨꯄꯤ ꯄꯨꯝꯅꯃꯛꯄꯨ ꯑꯈꯟꯅꯅ ꯅꯥꯒꯥ ꯅꯨꯄꯤꯁꯤꯡꯕꯨ ꯁꯛꯇꯤ ꯄꯤꯅꯕꯒꯤ ꯑꯃꯨꯛ ꯍꯟꯅ ꯄꯥꯏꯈꯠꯄ ꯈꯣꯡꯊꯥꯡꯅꯤ꯫ ꯔꯥꯖ꯭ꯌ ꯁꯚꯥꯗ ꯉꯁꯤ ꯁꯚꯥꯒꯤ ꯗꯤꯄꯨꯇꯤ ꯆꯤꯌꯔꯃꯦꯟ ꯈꯟꯒꯅꯤ꯫ ꯀꯦꯟꯗ꯭ꯔꯒꯤ ꯃꯟꯇ꯭ꯔꯤ JP ꯅꯗ꯭ꯗꯥꯅ ꯅꯣꯃꯤꯅꯦꯇꯦꯗ ꯃꯦꯝꯕꯔ ꯍꯔꯤꯕꯟꯁꯄꯨ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯗꯤꯄꯨꯇꯤ ꯆꯤꯌꯔꯃꯦꯟ ꯈꯟꯅꯕ ꯃꯣꯁꯟ ꯄꯨꯈꯠꯀꯅꯤ꯫ ꯃꯣꯁꯟ ꯑꯗꯨ BJPꯒꯤ MP S ꯐꯪꯅꯣꯝ ꯀꯣꯟꯌꯥꯛꯅ ꯁꯧꯒꯠꯀꯅꯤ꯫ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯉꯔꯥꯡ ꯐ꯭ꯔꯥꯟꯁꯀꯤ ꯔꯥꯁꯇ꯭ꯔꯄꯇꯤ ꯏꯃꯥꯅꯨꯑꯦꯜ ꯃꯦꯀ꯭ꯔꯣꯟꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯈꯤ꯫ ꯐꯣꯟ ꯑꯗꯨ ಶ್ರೀ ꯃꯦꯀ꯭ꯔꯣꯟꯅ ꯇꯧꯔꯛꯄꯅꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯄ ꯋꯥꯔꯣꯜ ꯑꯃꯗ ಶ್ರೀ ꯃꯣꯗꯤꯅ ꯍꯥꯏ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯗ ꯅꯣꯡꯆꯨꯞ ꯑꯦꯁꯤꯌꯥꯒꯤ ꯐꯤꯕꯝꯒꯤ ꯃꯇꯥꯡꯗ ꯈꯟꯅꯈꯤ ꯑꯃꯁꯨꯡ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯑꯊꯨꯕ ꯃꯇꯝꯗ ꯅꯤꯡꯇꯝꯅ ꯖꯍꯥꯖ ꯆꯠꯄ ꯌꯥꯍꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯅ ꯌꯥꯅꯈꯤ꯫ ꯂꯝꯗꯝ ꯑꯗꯨꯗ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯋꯥꯡꯃꯗꯁꯨ ꯁꯥꯟꯇꯤ ꯑꯃꯗꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯕꯝ ꯂꯩꯍꯟꯅꯕ ꯂꯦꯞꯇꯅ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯅꯕ ꯍꯥꯏꯅꯁꯨ ꯑꯃꯨꯛ ꯍꯟꯅ ꯐꯤꯔꯦꯞ ꯂꯧꯈꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯃꯨꯈ꯭य ꯃꯟꯇ꯭ꯔꯤ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ ꯎꯈ꯭ꯔꯨꯜ ꯖꯤꯂꯥꯒꯤ ꯅꯣꯡꯃꯒꯤ ꯈꯣꯡꯆꯠꯇ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯎꯈ꯭ꯔꯨꯜ ꯇꯥꯎꯟꯗ ꯊꯨꯡꯈ꯭ꯔꯦ꯫ ꯃꯨꯈ꯭य ꯃꯟꯇ꯭ꯔꯤꯅ ꯎꯈ꯭ꯔꯨꯜ ꯆꯠꯄꯒꯤ ꯂꯝꯕꯤꯗ ꯔꯥꯝꯚꯥ ꯈꯨꯜꯗ ꯎꯈ꯭ꯔꯨꯜ ꯀꯣꯍꯤꯃꯥ ꯔꯣꯗ ꯌꯥꯎꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯄ꯭ꯔꯣꯖꯦꯛꯁꯤꯡꯒꯤ ꯊꯕꯛ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯂꯣꯛ ꯁꯚꯥꯗ ꯉꯁꯤ ꯗ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ 131st ꯑꯦꯃꯦꯟꯗꯃꯦꯟꯠ ꯕꯤꯜ 2023, ꯗ ꯗꯤꯂꯤꯃꯤꯇꯦꯁꯟ ꯕꯤꯜ 2023 ꯑꯃꯁꯨꯡ ꯗ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁ ꯂꯣꯁ ꯑꯦꯃꯦꯟꯗꯃꯦꯟꯠ ꯕꯤꯜ 2023 ꯄꯥꯁ ꯇꯧꯅꯕ ꯃꯈꯥ ꯇꯥꯅ ꯈꯟꯅꯕ ꯍꯧꯈ꯭ꯔꯦ ꯑꯃꯁꯨꯡ ꯂꯣꯛ ꯁꯚꯥ ꯑꯃꯁꯨꯡ ꯕꯤꯙꯥꯟ ꯁꯚꯥꯁꯤꯡꯗ ꯅꯨꯄꯤꯒꯤ ꯁꯤꯠ ꯈꯥꯛꯇꯨꯅ ꯊꯝꯅꯕ ꯕꯤꯜ ꯑꯍꯨꯝ ꯑꯁꯤꯕꯨ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯅꯔꯛꯂꯤ꯫ ꯄꯥꯎ ꯂꯣꯏꯖꯔꯦ꯫